ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯅꯣꯡ ꯇꯥꯔꯒꯅ ꯂꯩꯈꯣꯝ, ꯅꯣꯡ ꯇꯥꯕ ꯂꯣꯏꯔꯒꯅ ꯎꯐꯨꯜꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯔꯤ, ꯀꯃꯥꯏꯅ ꯏꯝꯐꯥꯜ ꯁꯣꯍꯣꯔꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯀꯃꯥꯏꯅ ꯄꯥꯜꯂꯤ ꯍꯥꯏꯕꯗꯨ ꯃꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ. ꯒꯥꯔꯤ ꯊꯧꯕꯒꯤ ꯚꯤꯗꯤꯑꯣꯅꯤ, ꯒꯥꯔꯤ ꯊꯧꯔꯒ ꯁꯨꯝ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯤ. ꯀꯥꯟꯆꯤꯄꯨꯔꯗꯒꯤ ꯍꯧꯖꯔꯛꯄꯅꯤ, ꯑꯗꯨꯒ ꯀꯪꯂꯥ ꯒꯦꯠꯇ ꯂꯣꯏꯁꯤꯟꯖꯒꯦ. ꯀꯅꯥ ꯀꯔꯤ ꯇꯧꯔꯤ, ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕꯗꯨꯃ, ꯔꯣꯗꯀꯤ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯀꯟꯗꯤꯁꯟ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯃꯔꯛ ꯃꯔꯛꯇ ꯏꯁꯩ ꯑꯃꯁꯨ ꯍꯦꯛ ꯁꯛꯆꯔꯛꯀꯦ. ꯏꯁꯩ ꯑꯃ ꯍꯥꯏꯕꯗꯤ ꯑꯃꯈꯛ ꯅꯠꯇꯦ, ꯁ꯭ꯄꯦꯁꯤꯐꯤꯛ ꯅꯠꯇꯦ, ꯃꯇꯥꯡꯒ ꯆꯥꯟꯅꯕ ꯏꯁꯩ ꯍꯦꯛ ꯀꯥꯝꯊꯣꯔꯛꯀꯦ. ꯃꯁꯥꯅ ꯀꯗꯥꯏꯗ ꯇꯥꯔꯛꯄ ꯃꯥꯒꯤ ꯃꯇꯝꯗ ꯈꯜꯂꯛꯄ ꯋꯥꯈꯜ, ꯇꯥꯔꯛꯄ ꯋꯥꯈꯜ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯄ ꯏꯁꯩ ꯌꯥꯎꯔꯛꯄ ꯌꯥꯏ. ꯃꯔꯛ ꯃꯔꯛꯇ ꯑꯣꯏ ꯆꯥ ꯀꯥꯏꯅ ꯇꯧꯔꯛꯄꯁꯨ ꯌꯥꯏ. ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗꯤ ꯁꯤꯒꯤ ꯀꯥꯟꯆꯤꯄꯨꯔꯗꯒꯤꯅ ꯁꯤꯡꯖꯃꯩꯐꯥꯎꯒꯤ ꯂꯝꯕꯤꯁꯦ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯆꯕꯅꯤ. ꯁꯤꯒꯤ ꯂꯝꯕꯤ ꯄꯣꯠ ꯍꯣꯜ ꯌꯥꯝ ꯂꯩꯔꯦꯅ. ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯍꯣꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯔꯗꯤ ꯂꯣꯏ ꯐꯣꯠꯈ꯭ꯔꯦ. ꯈꯔꯁꯨ ꯑꯃꯨꯛꯁꯨ ꯀꯥꯏꯕ ꯈꯔꯗꯤ ꯍꯧꯔꯛꯑꯝꯃꯦ. ꯑꯗꯨ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯐꯤꯕꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯅꯝꯃꯨꯗ꯭ꯔꯒꯁꯨ ꯌꯥꯔꯦ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯦ. ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯁꯨꯅꯨ ꯂꯝꯕꯤꯁꯨ ꯍꯥꯏꯅꯕ ꯃꯥꯜꯂꯦ ꯃꯌꯥꯏ ꯂꯝꯕꯤꯁꯦ. ꯏꯝꯐꯥꯜ, ꯀꯩꯁꯥꯝꯊꯣꯡ, ꯑꯗꯨꯒ ꯍꯩꯔꯥꯡꯒꯣꯏꯊꯣꯡ, ꯑꯗꯨꯒ ꯃꯣꯡꯁꯥꯡꯒꯩ, ꯂꯪꯊꯕꯥꯜ, ꯍꯤꯌꯥꯡꯊꯥꯡ, ꯁꯥꯃꯨꯔꯧ, ꯃꯌꯥꯡ ꯏꯝꯐꯥꯜ, ꯑꯁꯨꯝꯕ ꯂꯝꯁꯤꯡ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯂꯝꯕꯤ, ꯋꯥꯕꯒꯥꯏ ꯇꯥꯔꯤꯕ ꯂꯝꯕꯤ, ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯃ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯔꯕꯅꯤ. ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯐꯠꯇ꯭ꯔꯕꯅꯤ. ꯑꯗꯣ ꯁꯤ ꯂꯝꯕꯤꯁꯤꯗꯤ ꯄꯣꯠ ꯍꯣꯜ ꯈꯔ ꯂꯩꯔꯝꯕꯗꯣ ꯃꯦꯟꯈꯔꯦ. ꯌꯥꯝ ꯐꯔꯦ. ꯉꯁꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯐꯩ. ꯃꯊꯛꯀꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟ, ꯅꯣꯡꯁꯨ ꯃꯪꯗꯕ, ꯑꯇꯤꯌꯥꯁꯨ ꯈꯔ ꯁꯪꯕ, ꯅꯣꯡꯁꯨ ꯈꯔ ꯂꯩꯕ, ꯊꯧꯋꯥꯟ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤꯁꯦ. ꯗꯨꯀꯥꯟꯁꯤꯡ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯕ, ꯅꯣꯡꯃ ꯄꯥꯟꯕꯒꯤ. ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯆꯨꯝꯃꯝꯅꯤꯗ. ꯁꯤꯡꯖꯃꯩꯗ ꯈꯪꯒꯅꯤ, ꯁ꯭ꯋꯥꯏꯗꯗꯤ ꯈꯪꯉꯔꯣꯏ. ꯁꯤꯡꯖꯃꯩꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯈꯪꯒꯅꯤ, ꯀꯩꯊꯦꯜꯗꯁꯨ ꯈꯪꯒꯅꯤ. ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯂꯩꯖꯥꯠꯅꯣ ꯁꯤꯅ? ꯂꯨꯍꯣꯡꯕ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯔꯦ ꯁꯣꯔꯣꯛꯇ. ꯐꯖꯅ ꯈꯜꯂꯦ. ꯍꯣꯔꯦꯟꯗꯤ ꯗꯨꯝꯗꯥꯝ ꯈꯔ ꯇꯧꯗꯧ ꯃꯥꯜꯂꯦ. ꯁꯤꯒꯤ ꯎꯄꯥꯝꯕꯤꯁꯦ ꯐꯖꯅ ꯀꯛꯑꯝꯃꯦꯅꯦ. ꯆꯝꯂꯩ ꯁꯦꯛꯄꯤꯜ ꯍꯥꯏꯒꯗ꯭ꯔꯥ, ꯁꯤꯒꯨꯝꯕꯁꯦ ꯐꯖꯅ ꯀꯛꯑꯝꯃꯦꯅꯦ. ꯅꯥꯟꯅ ꯀꯛꯑꯒ ꯐꯖꯅ ꯊꯅꯝꯃꯦ. ꯁ꯭ꯋꯥꯏꯗ ꯄꯣꯠ ꯍꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯦ. ꯑꯗꯣ ꯁꯤ ꯅꯥꯀꯟꯒꯤ ꯔꯣꯗꯁꯤꯃꯗꯤ ꯑꯃꯨꯛ ꯄꯥꯏꯞ ꯊꯨꯝꯈꯤꯕꯒꯤ ꯇꯧꯈꯥꯏꯈꯤꯕꯅꯤ. ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧꯈꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯔꯦ. ꯇꯧꯈꯥꯏꯕꯒꯤ JCBꯁꯨ ꯑꯗꯨꯝ ꯂꯩꯔꯤ. ꯑꯣꯀꯦ. ꯇꯧꯗꯤ ꯇꯧꯔꯛꯀꯗꯣꯔꯦ. ꯇꯧꯔꯛꯇꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯇꯧꯈꯥꯏꯔꯤꯔꯥ? ꯇꯧꯈꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯑꯅꯧꯕ ꯑꯣꯏꯅ ꯑꯃꯨꯛ. ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯊꯨꯅꯗ ꯁꯦꯝꯕꯤꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯊꯨꯅꯗ ꯁꯦꯝꯕꯤꯔꯛꯄ. ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯨꯅ ꯍꯦꯛꯇ ꯁꯦꯝꯕꯤꯔꯛꯄ. ꯈꯔ ꯊꯨꯅ ꯍꯦꯛꯇ ꯁꯦꯝꯕꯤꯔꯛꯄ, ꯈꯔ ꯊꯨꯅ ꯍꯦꯛꯇ ꯇꯧꯕꯤꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ. ꯁꯤꯅꯤ ꯃꯌꯥꯝ ꯄꯥꯝꯃꯤꯁꯦ. ꯁ꯭ꯋꯥꯏꯗ ꯁꯤꯒꯤ ꯅꯍꯥꯟꯒꯤ ꯁꯤꯡꯖꯃꯩꯒꯤ ꯁꯤꯒꯤ ꯀꯣꯔꯅꯔꯒꯤꯗ ꯂꯩꯕ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯕ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯒ ꯇꯧꯗꯅ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯁꯨꯖꯟꯗꯅ ꯇꯧꯈꯤꯕ ꯑꯦꯔꯤꯌꯥꯗꯣ, ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯕꯤꯁꯦ, ꯁꯤ ꯀꯣꯏꯂꯥꯁ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯍꯧꯕ ꯊꯦꯡꯅꯖꯩ. ꯑꯣꯀꯦ. ꯉꯁꯤ ꯅꯣꯡ ꯄꯥꯜꯂꯦ, ꯀꯟꯐꯥꯔꯝ ꯇꯥꯔꯦ. ꯅꯣꯡ ꯄꯥꯟ ꯅꯨꯃꯤꯠꯅꯤ ꯉꯁꯤ. ꯑꯗꯨꯅ ꯁꯤꯡꯖꯃꯩꯒꯤ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯜꯂꯤ. ꯑꯗꯨꯒ ꯐꯥꯔꯃꯥꯁꯤ ꯈꯛ ꯅꯠꯇꯅ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ, ꯐꯥꯔꯃꯥꯁꯤ ꯁꯤꯒꯨꯝꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯈꯛ ꯅꯠꯇꯅ ꯑꯌꯥꯝꯕ ꯗꯨꯀꯥꯟ ꯑꯇꯣꯞꯄ ꯃꯌꯥꯝ ꯊꯣꯡ ꯂꯣꯜꯂꯦ. ꯑꯗꯨꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯍꯟꯊꯩ. ꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯁꯤꯁꯨ, ꯁꯤꯒꯅꯦꯜꯁꯤꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦ. ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯁꯤꯒꯅꯦꯜꯁꯦ ꯑꯁꯣꯝꯗ ꯊꯥꯔꯝꯗ꯭ꯔ ꯌꯥꯗ꯭ꯔꯦꯕ. ꯇ꯭ꯔꯥꯐꯤꯛꯁꯨ ꯂꯦꯞꯇꯦ, ꯑꯩꯁꯨ ꯚꯥꯞ ꯇꯥꯗꯦ. ꯃꯌꯥꯝ ꯊꯧꯋꯦꯅ ꯍꯦꯛꯇ ꯊꯧꯅꯕꯩ ꯋꯥꯅꯤ. ꯑꯣꯀꯦ. ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ, ꯁꯤꯡꯖꯃꯩꯗꯒꯤꯅ ꯃꯣꯏꯔꯥꯡꯈꯣꯝꯐꯥꯎ ꯆꯠꯂꯤꯕ ꯂꯝꯕꯤ, ꯁꯤꯃꯗꯤ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯊꯥꯈꯤꯕ꯭ꯔꯥ ꯈꯪꯗꯦ. ꯃꯁꯤꯗꯤ ꯄꯣꯠ ꯍꯣꯜꯁꯨ ꯊꯦꯡꯅꯗꯦ, ꯏꯁꯤꯡ ꯆꯥꯎꯕꯁꯨ ꯊꯦꯡꯅꯗꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯤꯃꯗꯤ.
kuire si lambi se sumai tau phara lai se ado yam quality leina thagi bra kaino masigi contractor natraga na masigi company thagi bai company dudi mana pi yara ban da ho songi singi mai dagina Kanchipur dagina Lilong boki lambi si de kamba company na tawuno adu khangde sona kangi si lambi sim de kanja koi singjamai hek singa mathak tagina sigi yumnam laikai atai leiriba yumnam laikai moirang khom saugai jam leira chaliba lambi si amta por hol amta thengna da bane si am phai duga as kainogi video ma thungne ba Uttar Pradesh to male Ghaziabad ta summa KFC thong hangi dana KFC je ona je Sri Ram toroga thugai bone je Sri Ram lan sinara wenam tor KFC thugai gare mogi kaino manumit amda thong hango bai ne haba ken saras saiba ken numit am lei male soma kan gi jo adugi numit to thong hango bai ne aspirana ngang ba pai ga je Sri Ram ta thugai dana taw adu video do comment yam phajana horam Instagram da uram ne video do atopada Facebook ko badane Shoku hai ne Shoku je kai ho jana dental house siam le sida uhai manam namme kihom gumba kihom gi dhuk to rangane saida tharam mani swadana adu sida uhai gi juice thakpa yabane kara budi tanggap taw Fire tender service ki heliport CFT hari kali bahai serah love you I mobile love you tak pude iman helmet jauh tu bawa Malaysia ai helmet jauh ni kam tu je VIP lantrop pergi okay helmet jauh tu wifi ko ai kai helmet tagi kari tagi jacket tagi khongup tagi mak shoe na tuang bini rule thugai ade na driving license tagi gari che tagi insurance tagi pomna asui rule is rule okay kangla get to yau de bidai ka sampat lom do na haidara ke ka sampat to losen jage kangla get ti mem ule re ke do ni us tengan ba gari thau re teng bu dinati anda ki ko ki Manipur ki 2023 adai dagi lakiba Manipur police na sin na ba gari do mo je ke marksman police hari tengman na si para teng manung ji AC gi yau jalo sarang ni AC yau dar 36, 35, 34 somna kana sum thau gi bai di ya dab jal si je somna kana hai dok ta bi da sum thau gi bai di ya rang mani da kitang koi thok pa sidang tha chal le da na kitang koi ra ga somna kan da u turn lo ra kan da somna kan do en chat pa okay tiếng man ba ga sim ta hai ka lo gi si koi thok ba sin koi han ga da sai da chin jan han ga da taw ri taw da bu di ya da Omangai GPU men college ki omangai ki nate hoji GPU men college ki sabi me pakang macha me
ꯀꯣꯏꯊꯣꯛꯄꯁꯤꯅ ꯀꯨꯏꯅꯦꯀꯣ ꯑꯣꯀꯦ ꯁꯣꯝꯒꯤꯁꯨ ꯊꯥꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯀꯣꯏꯊꯣꯛꯄ ꯋꯥꯅ ꯂꯥꯛꯑꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ BJPꯒꯤ ꯊꯝꯕꯥꯜ 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 BJPꯒꯤ ꯊꯝꯕꯥꯜ 이곳 따라 짱조 만나나 ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯔꯦ